Yai free mayam matam mi khonata puya ngarang aina video ma semjagi bidu mayam ado mayam ai like digi ai ula taksarakke mayam yengmina si mayam mang da leire akhogi manipur sida ikhang khangogduna puhum chaina rakani haibani mayam ko chaina kadu pu adudi thangi ngangoi khongaba ama nompo khamlang pansaba khongarakpa ama awang singkhai lalumba thamai mar hanba khongarakpa ama pu umasi chaina khongreng hana gadori habadi hana sunaba thokani habni go mem ko awang singkhai hanba mar hanba puna sapo halap ama lemduna panbadi palani hai ko mem ko habadi sigi pu hum chaina rakpa matam sida akhogi awang singkhai hanba mar hanba pu sina akhogi makoina ngammaga makoina lemaga leibaga si palbadi palani habni mem ko ado mayam larik chidi somda leire ado aina ngarang haijagi bedo mate mate tang puthokserke mem ko mayam sida mu yengbiu chu na makok horaga puna loiba lambida thangi angoi haramda semlani madu angu busingi sanafam lambi oirani mem ko habadi akogi chuchampur dagina mejoram phawba lambi masemakani adugumba lambi duda bakoi mayam gi satphamni senphamni haibani ko mayam ko ado mayam dum yengbiu puya mayam page number hubu tarukta malem sida layong khangdaba laina ama lakani haiko mayam ko haiba layong laina asne mi mayam si akhogi awafam tagadu dai hajarakke nasagi songse kongke ko bosing da sararen thadi kiba layeng ni hidalna upung thane mayo fane kokanne ahum masi tha usijno sarai agi tiana palbu siroye ko Singkarom da soknaba landi yengnaba loina kairabadi polam khokti sarai phi loba lakpa nangloye khango lobi singlo lana chengani khango chatle chana sigani famna sigani mem ko aina sidigi pawa huni ko mem ko ad mayam di mathak chida pabiro layong nena lakani haibadu mai sida mathak ti yawri ko mem ko aduga sidama yawri ko mem ko aduk sije karaba matam thokani harakanda ngasage awang nugi mina angambo oigadabani haibneba hadi awang haibadi akhoi gi mamang maning makha je Kangla de thibuko Kangla gi mamangdan hapta leire maningdan overbridge leire makhadana secretary leire aduga awang BOC haiba awang BOC do adugi mamangdagi haitarene awang lomdagi mina angamuk oigani hai adudi akogi CM biren oigi bisu singkhaba yaba polamane bu mem ko habdi awang lomdagi mina angamuk oigidabane sida ko upalama khawriye makhongna sana lupa paliye sarai phisu paliye masi hektuna sesagadabane makai mari maktagi mayangda kaboda awada te khawda lekhiba adu soidana mama ima lepak ta magi mafam da hanjila kadabane meite lepak ta hanjila kadabane na hari chemem ko sikari na layong lena dula akanda koi corona do lang matam sida koi manipur sida loi ma haitare ne mai lam da legiba meite macha mayam se laik tam bachaki boiro ma eni thabuk to sakhiba singa si mai magi mayum da halaki mayam ko sibuni ko mayam ko ado hojik che akoina puya sidi adumatik akoina haibada nuai taba mayam si yauri ado mayam adum pabiu haitare ko ado akhoi ejik legidu step si karam bonhana kana mayamna hena khangnaraba masi aina haibana tik mayam ko si puya na haibani da puya do ai usrake mayam side yengbu page number 77 da mayam ko langdai haiba jaga da mayam yauri mayam ko skai hai sida hai ko matam khongai takke mathek ahum thokpa makok to wahong motu thiatpa lai mahak ado kanglagi ningthi khongbanda mathwai suplani madubu pakhangba kol changba kawe haiba khogi ama yauri mem ko sije sigi athasidi aina doksaroi ado hallaman hena khangabni ko adum sije pabiu langdai hai siba mem lorakgi matang duni ko ado mem puyasna hairam bam dai ngakpam leba mem ko malem gi thar wal oigera oirora madu khangbangam di adu pore maitele bak di puhum chaina gani haiba wahi se akoi ipu sing ira thambira mem ko ado aina sida ama lakni madu so ai mem da hajarakhe ko mayam akhogi puya sida mayam ko puya sida ama yauri sidi akoina khangdaba yada bai tare ko akoigi ipu masau sikina thupam dai dai tare thupam dai sida akoigi mokoina u khara ola lere mi ko mayam ko haiba u singa sina kaigumba pore maitale bak ta mangi batara gadi matam aduda ipu khonang thaba amdi masau sing pu e haiba do khangadu ni mayam ko audi kamaina hari yenga si mayam ko akoigi sida yaure yambem gi ipu phago
ꯑꯩꯈꯣꯏꯒꯤ ꯐꯧꯒꯣꯛꯅ ꯑꯩꯗꯤ ꯂꯃꯥꯏꯁꯤꯡꯗ ꯂꯤ ꯂꯈꯣꯡ ꯑꯣꯏꯅ ꯍꯧꯗꯨꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯉꯥꯛꯀꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯂꯃꯥꯏꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯂꯤ ꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯍꯥꯏ ꯅꯤꯡꯉꯣꯝ ꯑꯀꯣꯡꯅ ꯑꯩꯗꯤ ꯑꯋꯥꯡꯗ ꯉꯥꯛꯀꯦ ꯆꯤꯡꯉꯥꯔꯦꯟꯗ ꯎꯊꯨꯝ ꯑꯣꯏꯅ ꯍꯧꯒꯦ ꯍꯥꯏꯀꯣ ꯑꯗꯨ ꯆꯤꯡꯉꯥꯔꯦꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯎꯊꯨꯝꯁꯦ ꯍꯧꯔꯤꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯀꯣ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯂꯥꯜꯍꯟꯕꯅ ꯑꯩꯗꯤ ꯁꯤꯡꯎ ꯑꯣꯏꯅ ꯍꯧꯗꯨꯅ ꯃꯈꯥ ꯃꯀꯩ ꯉꯥꯛꯀꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯁꯟꯊꯤꯗꯥꯏ ꯀꯣꯁꯥꯏꯅ ꯑꯩꯗꯤꯀꯣ ꯃꯥꯗꯤꯀꯣ ꯅꯣꯡꯆꯨꯞ ꯃꯀꯩ ꯉꯥꯛꯀꯦ ꯃꯥꯂꯪꯗ ꯍꯩꯕꯤ ꯑꯣꯏꯅ ꯍꯧꯒꯦ ꯍꯥꯏꯀꯣ ꯑꯗꯣ ꯍꯩꯕꯤꯁꯦ ꯍꯧꯔꯤꯕ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯑꯗꯩ ꯊꯣꯡ ꯍꯤꯃꯥꯏꯕꯅ ꯑꯩꯗꯤ ꯏꯁꯣꯛꯇ ꯎꯄꯜ ꯑꯣꯏꯅ ꯍꯧꯗꯨꯅ ꯈꯨꯗꯝ ꯊꯣꯛꯂꯕ ꯈꯤꯕꯦ ꯉꯥꯛꯀꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅꯀꯣ ꯑꯩꯗꯤ ꯀꯧꯕꯨ ꯃꯀꯩ ꯉꯥꯛꯀꯦ ꯂꯥꯡꯒꯣꯜ ꯆꯤꯡꯗ ꯂꯤ ꯐꯥꯏꯔꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯔꯒ ꯂꯩ ꯍꯥꯏꯀꯣ ꯁꯤ ꯍꯧꯔꯤꯕ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯊꯤꯕꯤꯌꯣꯕꯀꯣ ꯑꯗ ꯀꯣꯅꯨꯡꯒꯤ ꯇꯤꯟꯐꯝ ꯂꯥꯏꯐꯝ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛꯇꯤ ꯀꯨꯔꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗ ꯀꯨꯔꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯪꯂꯥꯒꯤ ꯅꯝꯈꯥꯡꯗ ꯆꯤꯡꯍꯥꯎ ꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅ ꯆꯤꯡꯊ꯭ꯔꯥꯎ ꯑꯣꯏꯅ ꯍꯧꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯉꯥꯛꯀꯦ ꯍꯥꯏꯀꯣ ꯃꯌꯥꯝ ꯀꯣ ꯍꯥꯏꯔꯤꯕ ꯎꯁꯤꯡ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯃꯥꯡꯈꯤꯕ ꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯏꯄꯨꯁꯤꯡ ꯑꯗꯨ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯤ ꯀꯔꯣꯝꯗ ꯄꯣꯛꯑꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯩ ꯄꯦꯖ ꯑꯃ ꯑꯗꯨꯝ ꯐꯥꯒꯠꯂ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯀꯣ ꯄꯦꯖ ꯅꯝꯕꯔ ꯀꯨꯟꯊ꯭ꯔꯥꯗ ꯌꯥꯎꯔꯤ ꯀꯨꯔꯨ ꯑꯩꯈꯣꯏꯅ ꯑꯣꯜꯂꯤꯕꯁꯤꯡ ꯎ ꯑꯁꯤꯅ ꯎꯗꯕ ꯃꯥꯡꯈ꯭ꯔꯕ ꯍꯌꯦꯡ ꯃꯇꯝ ꯁꯨꯔꯕꯗ ꯑꯩꯈꯣꯏ ꯇꯔꯦꯠꯃꯛ ꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯤ ꯌꯥꯏ ꯄꯨꯌꯥꯅꯆꯤꯡꯕꯀꯣ ꯁꯅꯥ ꯂꯨꯄꯥ ꯂꯧꯍꯣꯛꯇꯨꯅ ꯂꯩꯄꯥꯛ ꯑꯃꯨꯛ ꯁꯦꯝꯒꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯎꯁꯤꯡ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯄꯣꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯏꯄꯨ ꯃꯩꯁꯧꯁꯤꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯃꯆꯥꯒ ꯃꯄꯥ ꯈꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯎꯃꯪ ꯂꯥꯏ ꯂꯥꯜꯂꯛꯇꯕ ꯂꯥꯏ ꯇꯤꯟꯕꯨ ꯊꯧꯁꯥꯔꯛꯇꯕꯗꯒꯤ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯄꯥꯟꯒꯗꯕ ꯅꯤꯡꯊꯧꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯄꯥꯟꯒꯗꯕ ꯅꯤꯡꯊꯧꯗꯨꯗꯤ ꯍꯟꯗꯛꯀꯤ ꯄꯥꯟꯒꯗꯕ ꯅꯤꯡꯊꯧꯗꯤ ꯆꯍꯤ 40 ꯌꯥꯡꯈꯩ ꯇꯥꯕꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯁꯤ ꯄꯨꯌꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯨꯗꯛ ꯄꯨꯌꯥꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯎꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯦꯕ ꯅꯣꯏ ꯍꯧꯖꯤꯛ ꯀꯪꯂꯥ ꯆꯪꯕꯤꯌꯨ ꯀꯪꯂꯥꯗ ꯏꯄꯨ ꯃꯩꯁꯧꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯍꯥꯏꯔꯤꯕ ꯁꯤ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤꯁꯦ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯀꯣ ꯁꯤ ꯍꯧꯔꯝꯃꯔꯣꯏꯕ ꯑꯗꯒꯤ ꯃꯥꯂꯪꯗ ꯍꯩꯕꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯗ ꯑꯩꯈꯣꯏ ꯂꯤ ꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯤꯕ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕꯅꯣ ꯃꯅꯤꯄꯨꯔꯁꯦ ꯀꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯀꯣ ꯑꯗꯨꯒꯤꯁꯨ ꯁꯨꯝ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯋꯥꯔꯤꯕ ꯃꯔꯝꯁꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯂꯝꯕꯨꯡ ꯍꯥꯏꯕ ꯄꯦꯖ ꯅꯝꯕꯔ 23ꯗ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯌꯥꯝꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯃꯩꯁꯧ ꯃꯉꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯤꯔꯨꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯈ꯭ꯔꯕꯅꯤ ꯂꯣꯏꯁꯤꯜꯍꯧꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯁꯧꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯤꯔꯨ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯧꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯅ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯃꯩꯁꯧꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯊꯕꯛꯁꯤ ꯊꯣꯛꯏꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯂꯝꯕꯨꯡ ꯍꯥꯏꯕꯁꯤ ꯑꯩ ꯃꯁꯤ ꯍꯧꯕꯗꯨꯅ ꯂꯣꯏ ꯐꯥꯎꯕꯒꯤ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯑꯁꯦꯡꯕ ꯂꯥꯟꯗꯤ ꯁꯤꯗꯤ ꯍꯧꯔꯤꯅꯦꯕ ꯀꯣ ꯁꯤ ꯍꯥꯏꯁꯦ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇ ꯇꯧꯔꯛꯄ ꯋꯥꯕꯨ ꯍꯥꯏꯒꯦ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯑꯄꯨꯏ ꯃꯆꯥ ꯂꯥꯠꯂꯦ ꯁꯂꯥꯝ ꯁꯅꯥꯅꯦ ꯈꯩꯊꯦꯝ ꯇꯣꯝꯕꯅꯦ ꯌꯨꯅꯥꯝ ꯇꯣꯝꯕꯅꯦ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯅꯦ ꯀꯨꯔꯨ ꯃꯉꯥꯗ ꯁꯤꯗꯦꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯗꯣꯝꯁꯨ ꯄꯥꯕꯤꯌꯨ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤꯀꯣ ꯑꯗ ꯁꯤꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯁꯤ ꯋꯥꯔꯤꯁꯦ ꯑꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯅ ꯁꯤꯗ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇ ꯇꯧꯈꯤꯕ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗ ꯄꯥꯝꯍꯩꯕꯒꯤ ꯍꯥꯛꯇꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯣꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯣꯛꯂꯛꯏꯁꯦ ꯁꯤꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯒꯩꯅꯤꯋꯥꯁꯅ ꯅꯤꯡꯊꯧ ꯑꯣꯏꯌꯦ ꯄꯥꯝꯍꯩꯕ ꯍꯥꯛꯇꯛꯇ ꯁꯅꯥꯒꯤ ꯎꯄꯨ ꯍꯥꯡꯗꯨꯅ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯦ ꯀꯨꯔꯨ ꯃꯉꯥ ꯑꯃꯅ ꯃꯃꯤꯡ ꯑꯃꯃꯝ ꯄꯣꯛꯂꯔꯦ ꯑꯄꯨꯏ ꯃꯆꯥꯅ ꯀꯥꯏꯅ ꯉꯁꯥꯏ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯧ ꯑꯣꯏꯅ ꯄꯣꯛꯑꯝꯕꯗꯣ ꯃꯗꯨꯗꯨꯅ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯣꯏꯅ ꯄꯣꯛꯂꯔꯦ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯄꯣꯛꯄꯅꯤꯀꯣ ꯑꯩꯁꯨ ꯁꯤꯅ ꯑꯅꯤꯁꯨꯕ ꯃꯄꯣꯛꯅꯦꯕꯀꯣ ꯂꯥꯏꯁꯥꯡ ꯈꯣꯡꯕꯁꯨ ꯀꯧꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯨꯌꯥꯁꯦ ꯑꯗꯨꯃꯗꯤ ꯀꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯤꯟꯐꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯔ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯐꯣꯂꯣꯋꯥꯔꯅꯦꯅ 1K ꯌꯧꯗꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯇꯧꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯅꯅꯦ ꯃꯩꯇꯩꯗꯁꯨ ꯈꯪꯗꯦ ꯑꯃꯗꯁꯨ ꯈꯪꯗꯦ ꯄꯪꯏꯗ ꯏꯕꯗ ꯃꯗꯨ ꯏꯕꯤꯒꯅꯨ ꯀꯥꯟꯅꯗꯕ ꯄꯣꯠꯅꯦꯕ ꯍꯥꯏꯕꯗꯤ ꯀꯥꯟꯅꯕ ꯂꯧꯁꯜꯂꯨ ꯑꯗꯨ ꯀꯥꯟꯅꯗꯕ ꯄꯣꯠꯇꯨꯗꯤ ꯊꯥꯗꯣꯛꯈꯣ ꯃꯌꯥꯝ ꯀꯣ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯃꯤꯁꯤ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣꯝꯅ ꯄꯨꯌꯥꯁꯤꯒꯤ ꯇꯥꯡꯀꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯇꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯦꯛ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯌꯥꯝ